Leingakki loishang sing hospital sing amadi press media singda demand letter thajinduna kihan khanghanbada chennabani haiba meeoi ama Imphal West CDO na fagatkhre. Amaromda school gi nupi mahairoi sing mamangda private part utuna mathong huktaba thawong chathakiba meeoi amasu Imphal West police team na fagatkhre. Hiramasiga mari lenana ngasi Imphal West SP gi conference holder pangthokiba paumi singa unaba amada Imphal West SP KSH Sivakanta na phongdokibada Coalition for Liberation with Globalization of Kanglaipak Colleague K haiba anoba underground organization ama leire haibagi information haukiba September thada fangbadagi meeting changduna lakibani haiba organization asina Leingakki loishang sing yaungna tongan ba mafam singda sale gi demand tawduna kihan khanghanba leire haibagi paw fangbadagi mobile sim yaungna technical gi oiba analysis tawduna thijin kibani Chingnaba laibadagi ngasi ayuk anganbada Imphal West CDO gi Inspector P achobana luchingba team amana operation chathaduna kwakaital haurok chambi community hall manaktagi masana masabu colleague K gi finance amadi account ni haijaba mioi ama fagatkibani fagalaba mioi edu kumbi mayai lekaidagi wahengbam paikhomba allies yohenba mangang chahi kuntra apopalai kidraba W imochani meeoi asi kwakaital haurok chambi community hall manaktagi samjet sabam nandalal gi baragi kada leirambadagi fagatkibani haide fagalaba meeoi asidagi letterhead marifudara mapan demand letter mari laptop ama HP ink tank printer ama pleasure motorcycle angangba ama I-20 car ama Bangladesh Myanmar Thailand Korea currency gi paisa yaba wallet ama pen drive amadi mobile phone anisu fagatki haide Wang paung chathabada fagalaba meeoi aduna colleague ke haiba ase mahak masana semduna yohenba mangangi mingda Manipur University ki makhada leiba Leingakki College Nifurom RIMS Jenims Medical Health Services ki director yauna tongan mafam singda demand thajinbada chene haiba khangbangam ki makhataba investigation ki damak fagalaba meeoi amade potlam sing Imphal West police station da khutsinakre haide amadi kanagumana sel gi demand tawduna kihan khanghanlakpa leirabadi miyamna matam chana police ta paw pibiu pumnamak chapchana Manipur police na thengnagani narol da tumina sel tengbang lamba thoklabadi miyamsu ain gi thongda khudongtiba mayok na bayai haiba wafam sing thamki 99 numbers of letterhead poliki maming thawa letterhead duguma 99 numbers aduga demand letter mari self style yuhen bamangang finance and account kolikairaga dumaina soitawa demand letter mari ama aduga laptop Lenovo laptop ama haiba laptop sida magi koliki maruiba demand letter semba fatpa de isung basingsi yawa duguma laptop ama demand laptop fatpa si khoi police ta paw PBU matam chana PB regadi khoi matam chana detect to fatpa khoi gami Manipur police na adugumba hosi matam da chapol matam morgasu ama WhatsApp ta karita call tawna chat tawna monitoring demand la so koi ngamna honda gani do koi ngamsung ngami hosi pawda marui ba sumaina koi technical gi koi gi yamna kupna nei rabatunda koi na mayam su pakat palai kai adu ngamsung ngam gani atuna koi da thajaba thabiduna adu umba any information le gadi paw PBU aduga any sumaina information thread la demand la haituna so koi pakatana fatana sa pitoppa tobigunu adu umba kai umba sa pitoppa tawumba taragadi adu su pitombagi adu yaki ain gi matungina koi gi sigumba organization sing da mateng pang haituna koi gi lokotpom thokpa ain gi tawsu koi na lokolak mutamda isa na victim amo ina su ogini aduga koi si ain gi thongna su yengda aran ta gani